Yokhatminasi Lamei Thabiganu Haina Econetwork Manipur gi Maikeidagi Phongdorakli Econetwork Manipur gi President Sinthangamba Laisramna Kudek Piduna Thadorakpa Cherolamada Haukiba Chahi Kayagi Mamangdagi Hairok Miyamna Ngak Senduna Yoktuna Lakliba Umang Ama Oina Leizaraklaba Khulgi Uyok Asi Haukiba Nomaizing Numita Paktaknana Mai Jaklakpadagi Kanbangam Hore Chakiba Mai Edu Kadaidagi Kamdongna Horokpano Haiba Chapsana Khangbangam Yamna Kanna Mai Jaklakpa Adu Ubadagi Econetwork Manipur gi Singa Loinana Hairok Part 3 da Lairiba Hairok Development Club HDC Kabolekai Development Association KDA Amadi Kuman Youth Development Club KYDC ki Thomi Singa Changsinduna Lamei Chakpa du Kanbagi Thabak Chataki Kulesigi Mamang da Technopol District ka Tainana Lairiba Kulgi Miyam na Ngak Senduna Yoktuna Lakliba Umang Asi Ngak Senbagi Mapung Oiba Thongdang Hairok Part 1 Amadi 3 da Lairiba Club Singna Lauduna Lakpada Mamang da su Umang Asi Lamhen Duhen Bakarana Itat Tatana Mai Tharambagi Thodok Kaya Laikre Adubu Matam Chana Sangsinduna Kalhobadagi Ngasi Phawba Umang Asi Laibani Handak Lamei Tharambagi Thodok Asisu Umang Asibu Manghanba Pamba Miyoi Kharana Atamnana Tawbani Haina Jingnaba Lai Environment Kannaba Miyam Amadi Department Akanba Thabak Paikhatlingai Cherak Asida Asigumba Laibak Thiba Thodok Ama Chatharakpa Asi Taraina Laude Amadi Makhatana Tawbiganu Umang Asi Yokhatpada Aikoi Khudingmaki Thodang Lai Miyoi Khara Khaki Lanaigi Nate Umang Yokhatminasi Lamei Thabiganu Umang Wamang Yokhatuna Mahosagi Khal Kaitharakliba Asidagi Aikoina Kharada Oirabasu Kanminarasi Loinana Hauzik Laidiba Khulgi Umang Asi Hairok Miyamgi Amata Ngairaba Lannamani Haiba Asi Khangminaraga Makha Taba Asigumba Lamei Thabagi Thabak Tawbidanaba Apil Torakli